Lauthorokpano haibasi koi sum koi da sum kai no to wi adu phay anybody x or y or z any abcd marakta gi amato raga koi gi sarkar amala pa haibasi yam phay sarkar amala pa anu bamaduna Manipur gi irang selection bangam gadra natraga ngamoidra haibaduna mahagna pairaba matung dala kado ba porni do masida koi no so sum u bada mamangda oziki relief camp da kaida sakhi bagi port se Masi center na madu kitang miyang sangam do mali or zamai por or zari ku ko masi matang dai na haizening badi ko relief ke mama phawna ga chalaga matam duda khoi gi maitai gi site gi ding asai gi hauji lai nari ba kuki en maitai lai nari ba porse da maitai gi marakta gi di mana relief ke ga chala to ki ba porsi maitai mayam gi marakta gi di supam pam da ba 90% hena mi asum ngangna bar sakna ba sum loi tai ba Masisu politics makalamane kali. Malam di center da ai matam du da yusum ai gi kano da ai na i khatpa matam da yusum hai ki ai khoi gi honorable ai khoi gi MLA Khemchand na relief camp da sanga ga sumai na tori ba se masi center da unna na ba go por ma di tore hai ba se ai matam ma da ai mamang da hai ki ai na i khat ki da yaw ki ba lai maram di ai na kari gumba if CM oraga di Kuki amati maitai nusina purokpa ngamba kuki ki marakta su ai changdana dagi makhoi bu wari sadana nemtha mangam ngani haibagi port amakhak politics amakhak yaure se haibase khoi sum khangi aduga utsu utki madu media da pungchai sai dana ko khoi gi keno IDP gi keno da sangu bagi matek se media da kari da center ka yo handra mayam to hi ko maybe khoi madu gi some credit khoi gi center na masi oraga di sumaina yagadra sangba ho ayaba ka pirai se kaina khalam basu ye ama amba mugi nguragadi ozamai bolna sunga sai mayam ma habi re leader mayam ma khalapa yabada amorom de ye nguragadi hausi burning issue oriba Manipur gi lairiba ekhoi gi kukian maitai gi crisis se masi gi kenursi anybody aina sa haje ki buwado Hauzik 7 months hayeng election gi kodok gandak law thokpa ga kari ga ozani kunai bi 7 months gum balairi 7 months par pa dong tang yeng se ba ai haje ki bo se bandi kai no kuki ne yana na ba kuki santi puro e haisano hai ba gi pot ma di sangchi lakani mandi center na su madu pam ba su pam ba yai ko maram di jati ani sin uksina na puro pai ba se center gi site gi su pam ba yai aduna nangna to hi pathabak to phai adu minus khara sathar o kaina instruction pibi ram basu ye adubu matam du maitai amuk tumina leira kadra maram de khoi gi 1951 gi mamang de gi leira ba khoi gi kuki silinau sing adu de khoi so hojik invite tori ba khoi so openly invite to ba pami maram ni makhoi du din uksina na leimina si khoi yai adubu illegal maya mama ko narco terrorism maya mama illegal maya mama ai khoi gi flooded oi da sing is all do na haijilla kan da Manipur ge ing asa amadi shanti punamak thugari ba kuki sing duga mahaka yasinnarak patar ga di maitai na di tumin na mung leiro e ko aduna yama soba ke no masula pi ai adu even hojik mahakhalle hana hairi basi Manipur di hojik thona ratri MLA sing se mojik center Delhi de leiri thona ka da Manipur yora kan da kari amuk thola ka de ge amuk magi grouping amuk sagala kadra ka khara chongthok khotok pi ka politics se di haingam de politics ta ngasi gi ai gi marup se hayeng ngasi ai gi yengna ba se hayeng ai gi marup oi bi ai ngasi ai gi nuksi gar ba marup se hayeng ai gi yengna boi bi ai politics ta di ko aduna nuksina na leram ba kaya si hojik sainari sini matamam da pulami bani congress ai khoi gi XCM ga khoi gi sungnu gi MLA ranjit ka pura fight to nari sini khoi media da bandi ngasi gi kano se marup se hayeng yengna boi bi ai aduna asigum bagi podcast Manipur da MLA sing si thola ba matung da center na khali basi makoi puna mane yarabra natraga yaroi toribra asi yora kanda mano wara de khoi yaroi ka na hairak pa ka su yari ba poni hojik se natraga na ai khoi BJP dagi resign to duri tawrage ka na tholok pa mi yaw ba su yari poni natraga na center na hari basi leader na hari basi election su kuidre pare wara sun wadana chakki basu ye kari wara ga de hai basi de khoi sabsar predict to budi yadri aduna aina masigi matang da magi afaba kuki marakta sangna kotna IDP ge aduma ento ki ba afaba madu kanglup sigi irang si loisina boner pado madu phai that is good very good afaba santi ma purokna bo hona bani la na ma leraga di madu nungsina bam da purokna ba lambi ama nen khali
या फबने सुम खली अदुबो मथिक साबा लेंगाक लोय अखोगी मथिक साबा अखोगी लैरिबा हौजिकी लैरिबा मयाम सिगी मरकता येंगुरगदी अयाबा माना माना दिलोना मथिक साय हना सुम खनबसु खनबिरमगनी अदगी अखोइनसु अयाबा सुम मथिक साबा मयाम अम यावरी हना खली मधु मयाम दुगी मरकता ओपिनियन पीबोइना ओजानी को इन पन्निंगिसे अफब थबक तौबा खरो खनगत पामी अखोई मंत्री दो अखोइना ने मंत्री ओरक मतमदा अखोइगी कनो फोब सेनिंग फोब थममदना अखोइगी पुरा हेक्ट सेंगाव खाना चाथोम मंत्री मयाम अम लयेबा अदुगुम नतबा लिसांग सिना मंत्री ओरक मिनिस्टर ओरक मतमदा मणिपुर अखोइगी तुंग सांगना लेहोगदबा दुगुम स्ट्रेटेजी यालंबा दुगुम प्रोग्राम कया तोरंबा लीडर सिंग अखोइगी इवन हौजिक ओरिबा एमएलए सिटिंग एमएलए दा यावरिबा हौजिकी अखोइगी बिष्णुपुर की गोविंदास कोंथौजम को मासी तसेंगना हारगदी हौजिक आइगी मोटा माहाक्सी हौजिक लेरिबा इचेल सिदा मासी सीनियर मोस्ट लीडर नि मियाम सिदगी हारगदी मनम 3 लाख काराबा 7 times win तौरगा दुगा मनम लेबाक ताद्रिबा दुगा माहाक्सी सेंटर का सो दुमक मरी फबा अदगी ngасai ओजारी कुन हाइबदा याम फजबा अर्थम यावरी सेंटर खन हाइबदा इचलवे हाइबा लीडर म दरकार लय एगी प्रजान यादेना हाइबा थाइनगी निंगथौरोनगी वारकता एगी प्रजान याद्रे हैन थांगालना अखोइगी ब्रिटिश सिंग मंग कखिबगी मतंगदा सिजन की वाहिदो मधु सिजन बंगम लीडर दरकार लयरियबा अखोइगी एमएलए मरकता अदुना आइना याम टेंटना सुम इफ हानगी फॉर्मर सीएम से महाक्सी सेंटर माबू लौथोपा हाइबसी माबू लौथोनिंग पोटी नते अखोइ खंगी मनुंगदा मरमदि सेंटर मासी याम सुम यारी हौसो यारी खंगेबा कुकी की प्रेशर तो चली सिकरी की नोसिने ओजारिंग को अखोइ सेंटर की लीडर सिंगना कुकी एमएलए तरा की नत्रगना कुकी की अखोइ सूद लेरगा सूगी अर्थ यावदबा ngасai panbigibado adu maina nongmai paraga punamak paraga micham happa adagi pura akhoi criminal loiba adagi asigumba terrorist ki thodong akta tawba singda makhoi gi pot kuki central gi leaders singna ngasi su ilisi kari gi nosin aduna leaders sing adugina amuk side ma leire aduga leader gi matang se masi yenguragadi surubla yamna afaba thabak toramba manipur da yam sangna afaba thabak haibasi aikoina thabak tu pallu daragadi hekta haibi yadde ain thabak ain aigi mind da leiba ai aikoina urakpa thabak manga taruk tare nipan ai panning ba leiba ai manipur gi ona praja gi damakta kanaba mamanga minister amatana tawkhidriba haitare अखोई समना है ngasi sangai festival haidana अखोई की लमदम सिगी तौरिबा sangai festival का से अखोई की गोविंदास कोंथौजम की मतम दा माना टूरिस्ट अखोई की कनो पाइबा मतम दा तौरम बनी अखोई winter festival है पुथोगा next year दगी sangai festival है ओंथोगा को लमदम सिगी अखोई की असिगुम लबा यामना मरु ओइबा अचौबा festival अमा ओइहन खिबा लई अदुना अदुत नतर माना power minister अमु ओइबा मतम दा असुकुइबा लिसांग से मणिपुर दा पावर मिनिस्टर ओइरप मतमदा इलेक्ट्रिक की फिबम से अदुकी मतिक लोड सेटिंग हाइदना नुंथिन ngahak ngalaga numidag hek mamba adagi numit nini hek mamba nong mahek nganba nini hek mamba sumana load setting yam waba problem leirammeba sika si ekhoi ki govindas konthojam sina mahakna minister power minister oirap matamdadi kari torake modernization tormeba power se modernization to thokan praja si mai si unlimited phangna ba mai si non stop phangna ba magi matamdani koi load setting puna mak to khrise aduna asigum ka si power si modernization to rakan da miyam da keno to ba asi so pha yan khali adagi serious project imphal gi keno si to raga housing masi paikhalami si magi matam da sanction loram bani magi matam da sanction loram bani mana phd minister oi matam da masi ka si to raga masi na paikhalami ba housing imphal manungi keno si kari gi no na matam da smart city ama olak na bo hona bada hariba porsiam darkar leiba adun asigum ba project ka si mak paikhalami adagi akhoi gi district headquarters singda district punamak sida akhoi gi kano si lam amadagi chalaga yam lamna lakpa mi amana akhoi gi samna da thika amor so bill ta na balak pa si executive officer gi office na kadai do asomda eso phambana asomda district amada ko adagi civilian na kadai da phamba ei na kadai da phamba adagi medical gi kanona kadai da phamba adagi akhoi gi rural development akhoi gi DRDA gi kangbu si so office masoi miyam da chien ba bara da kari da adagi chathok sasin da yam wa bo port am oiram meba masika si
mahana every headquarter da akhoi ki mini secretary da nen toram ise masi su amasi makhana haibadi yaroi ko akhoi ki honorable akhoi ki xcm magi sarkar matam haitare ko aduna adugumba matam adagi duda masi toram ba kasi am phayen khali mana power ka no to ba matam da ko district headquarters sing da akhoi ki thanam basi aduna asi punamak si tok thok kan da ne adagi asida ikui kuidana akhoi uba phange na pan pareng da ka to akhoi elevated parking ama asi magi matam da ka no toram bani ko sanction toram bani ko hoji pr matam da saba hori se akhoi ki chain system ka to raga yam chin ba Imphal shahar manung si di parking gari park to phamo jani ku laisi latre adu asigum ba elevated akhoi ki parking kai na to raga ma na pusilami se asigum ba Govindas control jam gi yamna chauba akhoi gi kano amakak tungi future gi yenga kanda mahak thabak to ba mantri ka minister man lowi aduga yamna aduna taba top amakak aina panning bam khak lei top aina panning isi kaino na ningthok semba kangbu ama handak koi gi CMC ta seng na harbade koi XCMC magi matam wali 27 da loi ga dabani magi matam si ko marak sida nampuwa puto no lo thokri si kana no hai basidi Manipur praja singna lari ke ga bai koi gi keno singna yam loin khangi ko Manipur gi miyam na khangi Govindas control jam si matam du da mahaksu senior most keno mani masu side amada songthom bai ai na wazarin ko ma songthoki de songthoki de ningthau semba yauki de sarkar thugai na bohona ba yauki de mandi kaino praja gi koi gi people's mandate koi gi government se government city praja na semak pani praja gi kaino da chatka da bani haiba se praja gi mandate si ma kandan bo honai praja gi mandate si khanna praja gi people's mandate masi kanga da bani masi nga ka da bani haiba se mandi kari gi no sarkar si thugai ru ba matam da PR la kani PR la pa matam da yamdam si kayam war kani haiba se mahak atai leader sing di ai matam du yu gi dren khal leba mai sem munari nge da adu mahak ti madu khang na sakhiba leader mane se haininge kari gi damak no hai masi palli se nai matam da mahak full support matam du da akhoi gi aina hek law ba matam du su matam du da akhoi gi XCM se magi marai ba thi gi ba se atai na te ba magi council of minister da lei ba sing si magon da support si yaw de ba except makhoi MLA humari natana adu bu matam du da su kai bi ya de na sarkar se madi sarkar se kari ba kai ragadi akhoi Manipur se PR la gadi awa ma puro kan kai si Govindas control jam yamna ngan khangi bani pa mane nai lowi aduna ni mahana akhoi gi XCM gi full support oraga magi manak le raga government se kai bi ya de no honagi ba misa kama ka oi aduna future uba asigum ba haitare ko asigum ba leader ma kasu aduga hojik oi riba phai Khemchand bu khalak pa ibasi mahapu kai so akhoi magi against ma mat laite adubu kitang tung the future akhoi gi mamang da tawra iba mamang da karam ba elected akhoi gi MLA sina karam ba iramdam sigi thabak pai khala ge karam ba tung da su adu mangai powerful oina kana na taw bangam gi gani haiban sing basi tungi di predict khra wa gani adubu mamang da taw ki ba haibasi di madu gi afaba potu kitang nei na ningai darkar le yan khalli adugu madu nei naragadi akhoi gi even handaki kano chida Govindas control jam se if akhoi gi XCM se kari gumba marks down to butare haragadi next CM se ma oifam thoi na khali maram dinga si pho da mana pai khalak pa thabak sing se Bishnupur kendra gi yemura ga di Bishnupur kendra gi de haningai leite ko kendra so duki matik develop to adu kendra gi dei panning de ba adu Manipur gi damak ta mahana to khalami ba khoi gi pai khalami ba ko adu nambul turen gi tawri ba khoi gi adagi Imphal manung adagi maruena Imphal gi hoji ring road amakha Imphal manung si gari thauningai lerektre ring road amakha semgalang na ba to basisu khoi gi XCM gi matam da aduga mahakna masigi funding si lauthara kan da Govindas control jam na ko maki power minister mana pai banina adu maina toraga adu hoji hore ring road si ko asigumba future akhoi gi tungda kari oirak pai khara akhoi gi kano si vision si khara sanna uba haitare adugumba yenguraga di aduna aigi motadi mahak si lakadra haibagi ai wakalama aigi kano da su leiramni aduga masi natabida khoi Khemchand khalak pasigi phujiki khale he is confirmed to be the new chief minister of Manipur now oza mai bonda oza Kapoor da oza phujiki oza gi amna koi compatible oi ba aduga future gi su with full of potential koi Govindas
mahak si koi home minister oira ba yana leire happy wafam sima huji koi source tagi huji sum leire aduna koi gi govindasi Bisnupur gi ada huji Khemchand sina oira ba matung seda ozari kuna so phajana thambi khiba PR gi lenga ki matam da before that akoi gi government leiring gi matam se solution ba ngam khidaba gi haitare aduna akoi gi elected representative na प्रजा अखोइना खंजबा मिहुतुना लोइसिनबा ngam PR से लाक्रबा constitutional crisis law and order की problem situation मैम से बेस अरगा PR से impose तौसिन कर मतुंगदा for long 1 year hayeng hangchi tangai re phaduba sigi matam se miyam nam tab de popular government am halo aduga amuk sigi makhoi halo hai se kari ginu hai matam da irang se loisin na bagi damaktani maduda aduda positively duda hena changsi lakanda effectively tawna ba lao miyam ga nakana chatmi na ba yaba aduga irang ki loisin bagi way forward ta changsi lakna bagi hena hai bine adubu masida with the coordination and support of the center Khemchand as the new chief minister of Manipur phai posting si loisin ba ngam gadori bra ngam da taragadi ten khaba matam khras da miyam dagi public ke mukari respond la public na mukar mane react to kan have obviously masi achoba adum oidora bani ngamakta ba taragadi hana cha iba mai dudagi hena koi gi haijin bai ra cha mai da adugi potum situation dum it is very obvious high possible laine duna oza Kapoor da sulak chege oza if अखोई न्यू चीफ मिनिस्टर सिना सेंटर की हंदकी मागी मतेंग अमसुंग मागी सपोर्ट कोऑर्डिनेशन मैम सिगा पांगथोकपा ngamaktaba taragadi matam sidaista aduna hujuk leiriba situation state ki fem se kai lakani loinana BJP ge haitare BJP gi magi position kar mai lakani aduga lakadori ba khoi gi turnout se kamai thoklakani habisni kamai thambi ni hoja masi yam lure ngasai da su ai da su hai re aduga hujuk zabe bono so zarin kuno so sum loina iman mane khoi gi concept se mamdi kari gi nona hai matam da kano surula ai khoi kano da 2025 ki February ki day 13 da oiram gani ko ai khoi gi central rule imposed to ki basi ko central rule was imposed on 13 February 2025 and extended another 6 months within August 2025 ta tha taruk ahan bagi central rule imposed to kiba matam sida su kano to bangam de haba akhoi gi sarkar sembangam da na sum lai hrabane ko praja sina dugyam law bada praja sina dugyam law bada tar roi hana ta ki drabali leader ngata ne ba akhoi gi leader sing sida akhoi gi praja Manipur gi hojik lai ba leader sing sida Manipur gi praja na test over loi hraba praja kano ngata ne na yahaningi punamaki wani ko apa pataka khandong ingdre basi matang sidadi mandi kari gi non haiba matam da praja asi onu warba matam da nakoi gi munna basi to haiba si 6 month February 13 da law thoki ba koi gi central rule si masi tha taru ki manung sira sarkar semna na bo hono na koi party ama song thokera song thoga sem gira no party ma semaga natraga na center da ngasai gi haiba to ngasai zani ku nga ba yam no center na nang chabu nang hogalu nang phammu harga hekta adu manat to ba hojik so moy amada hange as a central leader natra de upai lete ai khang de lon lei ba madu na ba nigi south long gi khoi gi telangana ka to gi matam nu da ka to central gi wa ka ta bi bza nati ne I should rule my state haidan state to ba migi ke no elected singdi ada khoi gi ke no sing siding asai gi center gi aduna handaki CM khalak pasisu center na nang phamu kasai go zamai bon hai bi nang phamu nang lepo hai bada yagada ba khalak panen khali subna gi ai koi gi sahi ma ga khara wali basi hojiki hai do hayang election gi 6 month ma di ai koi gi election gi court of conduct lebini na do only 7 months ki oina mahak si khalak pasi center na hai ba puna maxima yarani hai be port ma u reba mardi hadak maram isa sadana ka ma ka no to ga khoi gi hojik pu de honorable CM hai bi yare ne ko adu honorable khoi gi MLA kano na khoi gi Khemchand na matam du da IDP gi kano da ka sanga ga toram base masi kari no kai se khoi bahapta da ba makhak maduna ngamadra ngasai ha gi ko du ni khoi oja kun thamba yaw so sampur sangma ngamadra ko kangpo pisang ma ngamadra ai haizari se khwaidagi security khara type oiba zone adwai du da ko village macha ma khak changu ba madu phai maduna ahobo oiraga hall kano se khoi gi ma singi khoi gi kuki na kano to raga hoji leri ba phazon ka se lo thok phanga madra mase khoi yeng ba yam darkar leri
within 하이버싱시 터벅다 가리고 온통었다 보면다 다 팔어 다 팔어야 돼 가면 시들레 기비에 말함데 if center nga 그러게 돼 가면 시디 숨 땀시 뭐 파는 나 버섯 기비에 아두 뭐 프라자기 여기 다 팔어요 프라자기 여기 다 팔어요 호직 가리고 봐 거기 이랑시 마는 버퍼존 가시 로톡방가 마 센터나 야드나 하법번이나 센터가 야너가 마 버퍼존 로톡 오 하이버시 호직 하이행 당하래 버퍼존 구닥들 로톡하다 보니 하이버시 거기 프라자기 섹션 가야 되게 거기 떠오르네 칼리 마시 가리고 뭔가 막 들어봐 고 아데기 하이시니 프라자기 그노시다 가리고 뭐 썰럭 들어봐 쿠키네 야나바 카카 가리고 밤으로도 sakhraba 마시 팔레 가나 그노 나티고 아이나 핵 판보다 아이나 하이저버세 쿠키지 아니 통나 아이코이나 트릭 토비에바 아이코이나 그럼바 1951 마망다기 라키버싱두디 아이코이 마코이수 마탐두다 상학보다수 마코이시 그노니 아숨 리퓨지오나 라키바니 리퓨지오나 마코이시 카 피드나 마코이기 센탕 피드나 아두부 아두다기 아이코이기 시티즌 올라레 히바네바 아두 싱두디 아이코이 하우직수 레미나세 하이버시 메티 पुनमनि 야라카네바 마두기 포퓰레이션 칸도 마두기 센서스 그노토 토와칸다 하이리바 1951 마망다기 레이라버 싱두디 아이코이가 호지 농시사나네 힝민나시 하이버세 메티 पुनम망나마데 아이코이기 푸르 पुनम나 자티 पुनम나 야니 아두 나타바다 호지기 illegal immigrants 싱세 아이코이기 하나기 former CM나 딱토 안보금나 그리고 뭐 딱토ꯛ버기 타박시 또 그러봐 마시수 프라자기 콜라옴 라키니 아데기 아이코이기 쿠키나 아이코이기 나르코 테러리스트 사이타레 마코이디 코 테러리스트 사이버데기 나이닝에 레이테 마코이나 따닝 버 정글 호직 프리티비시의 정글 시 프리저브 토고다바니 정글 레이트르게디 미오이 바카시 사히 500 포고 용나 프리티비시의 힘망가 모로 해버기 프레딕트 오너버 맞다니 고 호직 사이언스기 조컬러 죽시다 프리티비기 글로벌 워밍 라이고고 아두나 쿠키나 마닝 땀나 정글 꼭톡닝 먹고가 군 따실라 범마탐다 아이코이기 하나기 XCM나 taukiba kano ekse madudagi ne na haina yiblanse madui landu latana ba na ikoi gi newly form ikoi gi CM na kari gumba tumin leisin graba moina tawning ba se hana gumna ikoi gi hana gi mama gi CM na toropada ibo bi koi matam gi ama gi CM na tawning ba kuki na toropada maning toropodo adu maina kari gumba amuka tawtha hala aba maduda so amuk kano lakine ba prajagi adu na yam luiye 아시기 마시 아이디 생애를 놓대요 자린고 하우스키 타이밍 시더냐 CM 피력부터 로브니 파시 자메고 아이디 생애 놓자대요 뭔데 마이 그노다네 봐 아이고 이게 마이 만웅들랑 신박에 잡만해 버서블라 마이 만웅들랑 신박에 잡만해 하우스키 CM세 자시 마통 랑톡시 아이고 이게 까리 자시 마루 랑톡시 마통 하고 메테기 보러 옴레이다네 아두나 하우식 CM 오로 가는 랑실라 보세 아이도 어이호들이 범니싱시 마코이 말하고 파양칼리 만디 프라자나 하우식네 마기 스텝방당 소르부터 프라자나 섹션나 예행도리 하우식세 프라자트민 레이로에 만디 프라자세 밑급 토크레 아이코이기 마니푸르기 레이바 마이테이 카키나테 아테이 레이바 이기 이실리나와 이기 패밀리싱 마이테이 아이코이기 타나베 야드라바 마링 땅콜 카부이 아데기 그노 레이바 아이코이기 카부이 소테 아이모 레이바 마야 punamakse 하우직티 미컵 토에 아두나 프라자싱시 뻥tumtum거도 와만데 아두나 하라우는 뭐야 아우지 거기 파우타레 마기 케인드라다 마기 윰다 마이 케인드라다 bomblaa 타다나 데이 노메이 카프트나 코트나 야므 셀레브레이트 토레 하비 파우타이 아두 마시 아이디 하라우닝데 맘디 케노 하이잉당아이레 고 तसेंगना हारगदी अखोगी XCM ना हानगी XCM से आइने हेग ममांग टारगेट पसिदा प्रजा के सम अतोप पार्टी की ने मधु आइने येंगजरुब मतमदा अतोप पार्टी की ओरमेबा अदुगा मणिपुर नुंसिबा मिनादी आइना मतमदुदा अखोगी CM से हेग टारगेट पमरमदी कइगिनो ngasi फोबगी द मणिपुर सी अखोगी येलोमी पुनमक्सि लेफम लेरोय दौरेना नाकंदगी नागेटगी बांग्लादेशगी म्यांमारदगी अमदगी थोमजिल लैबा पुनमक्सिना तौदना हाइना अदुगी पोर्टसि उरपदगी नेबा अखोगी महाना पाइखलमीबा अखोगी वार ऑन ड्रग अदगी जंगल तानिंग बा जंगल के मफम सिंगसिदा कुकी सिंग नंगी गमेना अयाबा पीखरबा विलेज सिंग अदुनतना एक्सटेंड तौबा यारोय विलेज अमता हाइदना महाना थिंगलपसि अखोगी तुंगी फ्यूचर की दमक्तनेबा करी ग्राउंड नो सिने करी ग्राउंड नो माकु फत्ते ना हाइग्री बकासे कोई हंगनिंगे बाउजी अदुना माकुबा
Manipur ki future gida makta khallaga toramba sema mai ngasi so thagali mandi ke no phaba do khoi fayan thagat kani ai di matam do so sum hai baduni ai khoi ki ani party da ka leite party oning bo oisunu wadana ko aduna hojik to mina lai gra ai khoi ki ke no ge MP oribo congress ki so ai matam mamda yam thagal me ima busu mandi ke no ai ma ga khangna de sakso khangna de basurla yam thagat ki baina ado hojik ti amung ma si thagat ningak tre maram di ke no sin ga tangai khalaba magi tawgado ba MP magi mathau si zarin ku tawsil lantre masin ga tangai khale ba adu warga de khoi ma bu tom thagat ning ba to e maram di afaba tor potor tawra kan de khoi thagat kan okay sir adu maina mamangi CM na toram ba thabak sing se madu kari gumba tawraktra ba afaba thabak sing duni ko CM na kari gumba phatta ba thabak toram me har ga di madu avoid tawbi toram ba thabak illegal immigrant sing ta thokpa ko khoi ki kano sing se narco terrorist sing se tawriba di coffee plantation poppy ki tawriba kholiba asi puna mak se toram ba thabak afa khara haitare asi gumba sing se kari gumba makhata na man sa thabira ba adagi jungle ko thok ta na tawriba mayam si masi preserve tawna na ba sa hana changsil ba post se sum changsin bira ba kitang phagani adu natraga di magi kuki khangna yaraga matam du da shanti purokani haibo wakhalon amada kari gumba changsil aba madu di kuiroi madu kuiroi adi praja ki afaba praja ki mamanga su tha ri baduni adu gumba khoi ki ban XCM da foda praja ki site ki season agreement language me am do aduna adu gumba ka adu so la oi haninga leite aduna yam lui ai ki last in thamjaji ngi basa Handaki matang sida CM oi hoda ba CM rom da laibak fayen khali okay sir thank you so much marandi hojik che mainung dalang sen bani subla hojik CM oi ba se just like mainung da langsin ba ka chap mane habani anoba khalai ba ko ki new chief minister se he has a significant role to play within this short period hai tare sida and the people mayam ne expectation che mayam expect to duni anoba sing ai ra bu mayam lady issue se loisin na ba hai na duna manga loga da thodang sa documentic chawi masi phajana hai hodra taragadi na traga logodriba dai ta si oja kanona so oja ka pune su thambi re mainung da langsin ba gumbani hai na hai ba wafam dum leire dum lakti ge oja gi motadi kamain thambi ningi matam se pangsang sang matam na te center na bu phajana magi full support the PB raktar gadi line in bangam durib ne new chief minister se duga magi site gi su mana su tawgada ba thabak thorom se yamna mak yam su yame aduga yamna ngasai gi with strong determination aduga phajana section na tawbagi mathau ta bam su le aduna ozagi oina di kamain thambi ningi anobo chief minister sina tawgada ba thabak thorom sing sing matang da kari any suggestion yamna section ba wahi ngang thok ko phobda yam section na ngang ba maram di ke matam ji am teli matam si sahi manga phul patragana tam ani paiga da bani haira gadi khara soiba khara ngamba madu sengdok sengjin to bagi matam khara su phangbe adu matam si am teli maram di election gi ai ni size bado election gi kanosi thataru leiringai matam dadi 13 months lai basi adu kano khaido khrani election gi korop kam da ke adu na 7 months gum ba pai basida lamjian si sen min na bada surbla mina hana sa thok khar gadi ai se khar kan sen bam sangi aduna khar sen kan sen ba amadi praja gi aujiki hajab hai bado aujiki du da so sum yaw re asum samani thedong comments piru draga so makoina tawri ba thabak se praja gi ni ko hai basima thamoi seng na tawba amu khak sangi atai am ta na te ko thabak si tor ko matam da kado bagi praja gi support la oidorino aphoba thabak to ba matam da karma praja na support piro da geba loina ba pigani masida kana gumba ikoi gi political makoi di amoram da dirty kano haidi ta haitare politics manung da lai riba sing si de ikoi di phoboi na nganging de adu da lai riba makoi na aphoba to ro phobda so sing thana bo hona ba kangbu am lai bo ko adu de ikoi di yaw roi di newly ikoi gi hojik oira kadori ba CM se ma na kari gumba aphoba to ro ba ikoi sum phai sum hai ni ko aduna apab thabak to biro meyam sigi ikoi gi CSO sing lai riba adagi ramdam sida lai riba ikoi gi kano punamak section every section ikoi gi praja gi section punamak na support la kane khali apab thabak to biro on ko aduga ikoi gi hojik si yamna luye yamna lu ba di aino ji haija bodong asai mainung hai bodo mainung dalai ba CM ga samani andaki CM langsin ba se sorry aduna madugi artha de inga sai sum thamjari ningi koi gi
hojiksi praja sing sina yam luba nasagi point ani humdo buffer zone se buffer zone si ma lo thok pangam duri bra ko gi with the help of center gi leader sing toraga ko karingum pangam da lai khiba matam da lakadaba madugi kano sing ekwe sum ui aduna masi praja gi kano si sentiment si khangbiraga amadi karigumba any hojiki nga sai gi bodo jaring ko gi wafam do yam support to maram di keno praja every section keno da media do isnu nainara ko matam da ne madu magi against to bne lobi no mauna suggestion pi bne lobi ga da bne if he is a good leader mana afable leader ma oge harga di madu suggestion ne han lobi ga da bani aduna adom da keno si labor si thada bagi mahuta telaba matam masida koi ki praja gi ihul khangna aduga praja na kari pami bage haibasi chap chana khangna thabak to honingi ko aduna sigum lo luraba ta timing asida koi ki government amdang la adi haidana khanba matam sida sigum government ama mahakna anybody lusing aga su lakpi base morom yam laibak phai aduna mahapusu koi ki anuba hojik hek wasakhi badagi di cm hairni aduna mahapusu koi most welcome towi koi congratulations aikoi gi site gi kano pizari to bodo afa thabak to biro amukka hena aikoi mahapu phai hadun thagat pagi pungpham du so aikoi lojage masigi kano si to ga I losin jani gam phajan thambire aduga akoi gi praja singna ya bai afa thabak torok matam da praja gi support amasung praja gi trust adum soidena maki obviously dum lakado go poni duna sigi anoba chief minister sigi appointment na public ki trust se mu reveal torok duni yamna mang khaba haitare sigi trust se mu reveal torok da kar westina jame bonda ro ben langsi aduna sigum bagi fibam sidai sta hojik se mu akoi gi tarun juk se mu koi observer oina ga hapchilakpa atena matam sida aduna mayam sina mu oithokpa yabagi chang se hengali kana mami se akoi gi hen sengbagi mawong dumaina ngangdarakpa haitare aduna ozagi meeting dedi kamain thambiningi leiriba upunna ba paikhala iba khongthang ada aduga anobo chief minister se kanana oirakpa yai kamain thambiningi oza jam sume surbla mase mamangda PRC loisindore government semdore hana haiber sing duga anda kisiga khitang dikhet nei anda observer ka haptana khotna toro pase masina di ekweda yamna thajaba mukak subsai swedana semadra haibagi thajaba made sum lei adubu yamlu si masi India gi politics ki conversi da hai tai koi gi Manipur da handak CM gi pham si munna bagi mawong si Manipur gi sina bo oram do male yadi yamna ke no to no ontong na ngasai gi makoi si sume MLA makaro banina makoi CM oi be abagi makoi qualified ti oire adubu CM hai port si masi mipum khuding magna ai qualified oire hare ga su hekta oi be aba pham amadi oi daba maram di masi ekoi gi population state asigi population gi khwai da gi makokta pham ga dabani pa du ne CM hai si masigi matang da ina hek mamang da su ai gi balei mamang da su aina sum kan to buda koi gi ingau na masagi star da masagi keno da mapok te yau ba hai tai khitang so yau da be ya de sigum perse maram di whole state sigi population keno sigi magi makok oi ga da mi ne ba aduna honna ba khangna ya de masida magi keno da yau ba khara su darkar le yan lo ai gi mota di ai na yamna keno si thaziru be wa su na te ko bandi kai no na ba ko nipa masa ka si CM ni kai si mangda phauda masagi mangda phauda mangam do mande adubu mahak oiki CM oiki aduga Manipur gi khoi gi liraba khoi gi politics ta hairaba singaba kaya ama khoi gi samna haibada khoi gi tiger lion ka na hainari ba politics ta khoi gi lo chaw ba khoi adagi Chandramani khoi ko Dr. Chandramani khoi ma khoi adagi khoi gi thamai ban gi khoi gi uncle Radhabinot khoi adagi khoi gi tompok na singba haidi maya da politics ki ke no si da di maya da mai pri ka me ka na haina ba ma khoi sing se sebam to ingam ki de ba adu bo hai sin ni khoi gi kaimta ke no to ba adu gum ba yauza da ba politics ta yam na ke no su deeply khoi ke no su to jarak ta ba khoi gi nipa ma sa oi gi yam sam na sum aduna ai gi mot ta di ma se amorom do nong ning ba ma su yawi state asida
maruina makoi CM munnabagi lairadana state asigi tawriba thoiba hojik thoiba crisis mayam masi makoi amato ina control tawba maduda sanction bane hena pami Manipur gi praja sinasu makoi si ngasai hai sine gamena keno to praja na sembani gamen hai base praja gi apamba si de kharsalan ningi adubu madu yude Manipur gi keno si da di ai CM oi horo lore haidana munnaba ngasi maksu hojik so du mangai center gi BJP gi leaders sing siga ngarang moi mande keno to ni haibdu ngam gidre ngasi keno to bai phibam le hai adubu makoina phauda sembada makoi su mako ngaure makoi hoji mako ngaure central leaders sing se kanano amma to roga mu kanglu bama mu song thoki gadra kai se makoi wai ko aduna mamangi khoi gi keno da nipa masa gi mana speaker oiraga government sem khibagi keno se masi ki kano si formula si yam toin pan gre ba ibo bigi matam da su pan gre amuk ekhoi gi matam du gi ekhoi gi dissident group sing kano to ra kan da speaker si phan na ba hona ba speaker da bargain ka to ba nangon da 5 crore pi ra plus cm so ero ka na ti na hokim si da bargain to ki bagi wari le ba mar di speaker na ya ra ga di atai sida ma na nga sai gi na khoi sida kan to ho na tra ga di disqualify to ni ka na adu na even sector but da na to ba si so du ma le ba ador nipa masagi keno da speaker oi badagi khoi CM oi ya bagi khudong saba ma khak phangi base masigi formula si khara toin tore Manipur sida aduna aina aigi mota di makhoi hojik center gi leader sing so ngau gani kana dono pi doi si CM si adu gane makhoi si mamang da moina ka ti khangam gadra khangde aigi wakhal di moi si loina center gi BJP gi lai ri bai khoi gi leader sing na khoi gi CM oi ningi ba mi sing si loina test to hre nei di loi already check to hre ma khoi bu test to hre kar mai to ki aina sum khangje ki bada makhoi gi kano si sida kem to hun ki ba aina sum khang bada ko leader khara CM oi ning ba leader sing gi marak ta gi khara makhoi gi kano sing sida center gi instruction makha pona na koi nangi MLA ke am le gi yenga ke pullo hai ba si pulan gi MLA khara ab ta yongam ki de amata koi gi kano pha ba ngam ki de aduna ni taraga ni thoi humdoi ka punba tare ni pan ka punba adagi tara tare ni pan ka punba ekhoi gi Bishnupur gi keno gi Govindas ki dadi ni tara ni pan trampan gu badu mai na dum pun gi atai dadi ekhoi na sumta bada tara ma thoi punba train thoi punba adu mai na makhoi na su control to ki maram de nang CM yan gen khan mani Mr X adu nang gi puli ba mi du na di oi be ade adagi mathang da mu kano to atopa da asnang so yan gen khan mani aduna nakoi na CM munari ba nakoi to jang tang khitang ngai kho haibagi control se yam line to hi ba madui da makte ne ko makoi na test to ri se aduna makoi gi strength si test to ki aduna amata phabangam ki de aduna masi yamna luba khongthang amani koi Mazari kuna so hai bi re yam luba khongthang amani hojik CM ekta khan bai si pa khek ta ngamoi kanano khandoi se adagi ekhoi gi handak thokriba 2023 gi me adagi thoklei ba irang si masi anu bala kador ba CM sina control to bangam gadar ngamoidra ko hanagi CM sina de ekhoi yam phasana control to bang tauna bai honora men khali maram ji ekhoi gi illegal immigrants sing ko anu ba CM mala pa matamda kuki na yana na baka sat khi gadar ka ise ekhoi sum khali bandi kari no na haiba matamda nuksina bam puro e aina CM oi badagi laibak sida nuksina bam yana bam puro e haiba si hai khina ba haidana aidi kuki na ka yana na sum sat ka do somali anu baka la ka ba to pa ma if la agadi aduna mamang da oi khriba CM na toramba kano sing sida ekhoi na yaning ba amadi yaning da ba yam yauki do iramdam sigi aduga Manipur gi aduga yelhongi kaya gi damakta oiraga di yamna phajaba ekhoi na yam pam ba porsu yam yauki aduna atai si amata makhoi gi strength si test over the oi da bani na hana sida ka mo hanjila kadra ka habi gi wafam ka si so sum khantha ba yari natra kana anu bama mai tai su nataba kuki su nataba masi atopa ma Muslim gi ekhoi gi MLA oi ra su natra kana ekhoi gi naga families da gi ka la kadra ka habi gi ka si so sum khantha ba yai aduna masi sabsaba phungpham budi yore masi kanana CM oi gadagi kai sidi khanna bada duki matik sabsaba ekhoi gi right time hai tare adubu kitang lui
masida maram dikari gino na hai matam da ikoida ai sasi praja gi damak ai gi iramdam sigi damak amadi ai gi ima laibak sigi iramdam manipur sigi damak kadai phoba I thabak tor oba mino ka si masan ikang khang da leader ke so yauri ba sem na basida masine ba praja na pen da basi ko people's mandate government people sing the same bane ba government city ko adubu praja na pendri sikari gi no na hai ba matam da praja gi apam basida salak ta ba adagi akhoi gi issue da state asigi baroi ba issue ka ya da ka mangjin tharaga sup tok u da ba du gum ba mla ka yam so yori ba khoi gi cm mun na ba center ka no leader mun na ba sida aduna asigum ba si praja gi mieng da di yamna akhoi gi phagi dauna di moisi hector moina tawri sibu kana nokning bagi port ama su praja sing de he phawi lari la su haira ba akhoi gi intellectual ka no hai tare ko praja akang ahi mayam sida makoina tawri ba thabak si nokning ba yamna keno tawda ba su phawi aduna masi ai mamang da so sum haije ki bani masi athu ba matam da government si sembi ba phai maram di kari gino government si lai khi da ba dagi state asida oira iba economy ki phiba moisanu natragana in all track hai tare puna maxi mangja ba dama yam lai re aduna government ama sembi hobana bjp gi election naksil aba ko hauzik nok tore hai ba yare ko election si next election si aduna thengthana kari gumba sem ghragadi bjp si manipur dagi mutki basu yare bamdi praja na kari tor kadage karamba pungpham da praja gi karamba ihola kadage karamba kholaula kadage ka si di makhoi magna su mla gi hauzik elected oriba makhoi na su expect to khara wagani aduna asigumba sing si khara naina ba darkar lai makhoi khara wakal khantha ba darkar lai makhoi leader munaba gi mahurta ko makhoi gi chindadi hairi ba center gi akhoi gi bjp gi leader singna bel santosh na boy sanu natraga amit shah no isanu prime minister no isanu makhoi na khutin ba mada akhoi yani hairi ba adu subya ya balite ba manungda asine ba delhi da hoji pulam dorisi asi so tonga unari haibagi akhoi hoji pau phangi hoji aina phangjaba pau da manipur gi satkriba akhoi gi bjp gi akhoi gi leader cm oining ba singse masi makhoi leader singsiga unaba matamda pulap unada bagi forum so ta phangi tongan unabagi to aduna center ki leader singi site gi mamang da su tham gi wafam leire na khoi si delhi da la ko matamda di iman manan la i aduga manipur he yo gi matamda nang gi kem toraga nang gi asum kano si kang rup sembat point na towi kai bo wasi center gi site gi khoi gi bjp gi mla sing sida hair ki ba leira mani aduna hojik su ada hair sini masai tongan unabagi phibam mama aduna di khoi leader si khoi gi magi opinion asa aibo han biwa ina du tora kani ka hai bagi ade aibo han biwa ina du tora kani ina praja peaceful ngam ngai adu ma maya mama nainaram ngane khalle ba aduna hekta daklauna sima lautho si kai basi center ma ko khara ngau gani center se ai gi wakal da ko aduna masi puna maxi khara control to bi ba phai masida ki kari ko ba thengtha ki ba ko nepal da thoki ba ko gi tana ka phu bagi thabak si manipur da su lawai haninga leite surbala asigumba kaya sidagi akhoi gi leader sing si mamang da su mamangi kaw bangam draba du gum lobzu 19 gi kano da su makhoi mla maisa ko yaw hribani prajana horpa matam da handak asaw ba matam da prajana makhoi gi yum kai kaya maisa ki bani ko aduna mathang da karigumba sidagi henna karigumba makhoi na leader se sum munaraga popular government ama purokpa ngam da na prajagi wakalon si khang da na karigumba leiraba ai di mathang da prajana karigumba hora di yum lai masasal pe ya bagi port for da di suggestion pinning ima khoida maram di makhoi wakal khantha ba pani prajagi apamra sanan ba pa am da yasmai thamjek hojik si consensus akogi cm candidate se kanano oigeni haba naineramba mayam yai khanaramba mayam ma yai aduga hojik akogi problem je juk lai bese akogi phammun nabagi pot amakhak adum lai bese chatharaga dum simasu it's also a problem aduga hojik kari karamba khongthang sing lokhat pa yai kari nainerambe hojik lai ba ruling party ki akogi continuity candidate sing mayam sidagi karamba bu chief minister oina hapkani habese makoi mayam ma tare tara thonga naina ba khanaramba mayam oiramba yai adubu center na sima haina hierarchy phawbudi kanana who will be the new chief minister habese khatang nongmali bana taka koi haibada adumak line thoi da pot ama oigani habe go from
ꯃꯇꯝꯗꯨꯃ ꯑꯩꯈꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯒꯚꯔꯟꯃꯦꯟ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯆꯥꯔꯕ ꯍꯦꯟꯗꯣꯛꯅ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦ ꯑꯣꯖꯥ